Tharona kume uhowi ine bema Bahadur nang namit na singda yadrabani bungo matung sidane hena section batai tomchong na makha tare phare potharo ngahak tumnaba tawrasi thengkre Bahadur thokre Tharu sangbiju kadu da leiba pochai sing loisellam laga magi kada chatnaba honari khudak aduda ibethoina amuksu hanglei kayano moi babung bibi khibadubo ahum ni kaidawrage masing khanglaga kaidawduino amuk hallaroi dabada lising ahum makata nu taningde likka kariga pasilladi taruki mathaknine ibethoina makata re makhoine migi maral namduna mulaga lawnina yadragana hatkani harisibu kari dharmano minungsi yaudaba aranba lambi chatpana mai pakpa yaro to taning draiba nang kari khangdana nganglino khangdrasu makhoigi lamchatudi yaningde mara laijadaba kaya kap kap tuna hali dubu aphabrane Tharu sangbi tomchau amadi ibethoi ki kanadaba marayadu taba pamdraduna thoklagle makhoine makha kari ngangnarangdaba ma khangdre huran matung mairingba nungsa manina nampokpa wafam madu Tharu sangbina yawningde Thangnaba ayukta tomchaugi yumda yumthangnaba imungi mi lakle numitche tomchau khoi imung mahausadagi yahu thengi haukiba ahingi thaudokto aduna thengni himnakibadagini makha thangbagi Basumatina ahing langbadugi maram hanglei ibethoida ngasi ahing nakhoi imungdo thengla phawwa langido karigino ibethoi makhut hairei paukhum pibagi mahuta haidukningdabagi matau ulai mina khanganingdrabadi hena khangningba mahausani Basumati di ibethoina yamna haksinna tinajabini ibethoina uliba bepardu thawoidana mahangna muksu taksilai nakhoigi irangdo ai hagulaga laksira tawbani nangi nakhon ngata tai ibethoi khana chainaba yawbra karigino haime natteba Basumati natradi karigi aduk langliba nangonda hairudana kanade maraina khangjarakani karino nangna hairidubo aingonda haidraga karamaina khangdoino ibethoidi mabukta wa thamba hitabi haini hairoi khangdabi samna hairabada wakhal khandaba watpi nupini haiba Basumati na khangi mahak ibethoida khardang takshillabadi soidana wafam adu haiduklakani thajabadagi Basumati amusu haire nangna hairisi aisi lamlanbi amani ne sini ne nangi mungda khudong thiba thoklo asi hana yawro nangna haidi haiduna hangda tarbra haiba natti me Basumati nangna hana sawgadagi hone makhoi ani wari sanaringai awang thangbagi iboyaimaga magi marup poreiton changlai makhoi tomchau unanaba magi kada changkhre numit haigalagle Tharu sangmina cha coffee puraktuna ibethoiga Basumati gi nakta thamle khudak aduda ibethoina hairei Tharo nang mamo gi kada mamanaba changkhibani coffee du khara lansilamu ibema ibethoina Tharu sangbida haikraba matung sonthangna na makha tare makhoisina kanana haiduna lakliba karino nangna choirondubo ai ba ko tadre haidobo ko hayo ibethoi ai khwedok chawgalakani ko Basumati gi sausinaba mataudu thajaraduna ibethoina hairei hingchabi nangbung ai ko haibane mahakna lona Basumati da haukiba ahingi thaudok punamak tamle mahakna makha tare wafam asi nakongani subaya poteko misina duine Basumati makhoine lauri sendubu kaidaunabano maranai talira karida sizinai no haiba Basumati na makha tare aikoi naron singche mayang singdauna sunomadi thawa yaude wadana nungainingba ngakta tumilayu nangi wakaidu horaklabra ibethoina khamjilladuna Basumati da haire mathong maram khangdaba wa nganganu Basumati haujikse siba yamna lairabani
ꯀꯩꯗꯧꯁꯤꯗꯣꯏꯕ ꯑꯆꯨꯝꯕ ꯍꯥꯏꯕꯕꯨ ꯀꯥꯏꯕ꯭ꯔꯣ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯦꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯄꯥꯝꯂꯕꯗꯤ ꯃꯈꯣꯏꯁꯨ ꯍꯣꯠꯅꯧꯗꯅ ꯑꯋꯥꯕꯗꯤ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯏꯕꯦꯊꯣꯏ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃ ꯅꯍꯥꯔꯣꯜꯁꯤꯡꯁꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛꯁꯦ ꯀꯟꯕꯩꯅꯦꯌꯦ ꯀꯩꯗꯧꯕꯒꯤ ꯀꯟꯗꯧꯔꯤꯕ ꯀꯅꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯒ ꯃꯇꯤꯛ ꯆꯥꯅ ꯊꯕꯛ ꯐꯪꯗꯕ ꯃꯄꯥꯟꯒꯤ ꯃꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯛꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯂꯩꯖꯔꯝꯕ ꯃꯁꯥꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯃꯥꯡꯊꯔꯛꯂꯤꯕꯁꯦ ꯀꯟꯅꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯈꯪꯖꯄꯣꯟꯅꯗꯦꯗ ꯕꯁꯨ ꯅꯪꯒꯤ ꯋꯥꯗꯨ ꯑꯩ ꯁꯨꯛꯌꯥ ꯌꯥꯗꯦ ꯏꯕꯦꯊꯣꯏ ꯕꯁꯨꯄꯇꯤꯅ ꯃꯇꯤꯡ ꯐꯨꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯁꯤꯕꯨ ꯃꯔꯩꯕꯥꯛꯀꯤ ꯈꯟꯕ꯭ꯔꯅꯦ ꯔꯥꯖꯅꯤꯇꯤ ꯇꯧꯔꯦ ꯃꯤꯔꯩꯕꯥꯛꯀꯤ ꯃꯃꯩ ꯑꯣꯏꯕꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯟꯕꯗ ꯏꯔꯝꯗ ꯃꯥꯡꯖꯕ ꯎꯗꯦ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯍꯟꯁꯤꯡꯁꯨ ꯑꯗꯨ ꯃꯉꯥꯏ ꯋꯥꯈꯜ ꯌꯥꯎꯗꯦ ꯇꯣꯛꯂꯁꯤ ꯕꯁꯨꯃꯇꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯥꯔꯕꯗꯤ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯇꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯗꯤ ꯑꯩꯗꯤ ꯁꯤꯠ ꯁꯤꯠ ꯍꯥꯏꯗꯣꯛꯀꯅꯤ ꯕꯁꯨꯃꯇꯤ ꯏꯕꯦꯊꯣꯏꯅ ꯈꯥꯝꯕ ꯌꯥꯗꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯁꯤꯗ ꯇꯥꯡꯂꯤꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄꯗ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯐꯧ ꯁꯪꯕꯥꯏꯗ ꯂꯨꯄꯥ 4 ꯄꯤꯕꯗ ꯇꯥꯡꯂꯦ ꯍꯥꯏꯅꯔꯝꯕꯅꯤ ꯉꯁꯤꯗꯤ 110 ꯅꯪꯁꯨ ꯈꯜꯂꯨ ꯏꯕꯦꯊꯣꯏ ꯍꯧꯖꯤꯛꯄꯨ ꯂꯝꯗꯝꯁꯤꯒꯤ ꯊꯣꯛꯄ ꯄꯣꯠꯅ ꯆꯥꯕ ꯁꯦꯠꯄ ꯀꯣꯟꯅꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯂꯝꯕꯤ ꯏꯁꯂꯤꯞ ꯇꯥꯔꯦ ꯍꯥꯏꯕꯗ ꯏꯝꯐꯥꯜꯒꯤ ꯄꯣꯠ ꯃꯃꯜꯗꯤ ꯂꯥꯏꯔꯗꯅ ꯂꯩꯒꯤ ꯐꯪꯗ꯭ꯔꯤꯅꯤꯅꯦ ꯊꯨꯝ ꯊꯥꯎ ꯍꯋꯥꯏꯗꯤ ꯂꯥꯏꯔꯗꯨꯅ ꯃꯔꯣꯏ ꯃꯣꯔꯣꯛ ꯐꯥꯎꯕ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯆꯥꯗ꯭ꯔꯦ ꯅꯪ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯁꯨꯕ꯭ꯔꯣ ꯃꯍꯧꯁꯥ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗ ꯍꯣꯠꯅꯔꯝꯕ ꯋꯥꯅꯔꯝꯕ ꯂꯝꯕꯤ ꯊꯣꯡ ꯈꯨꯗꯣꯡ ꯆꯥꯔꯝꯗꯕꯗꯨ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯦꯗꯅ ꯃꯅꯤꯄꯨꯔ ꯃꯆꯥ ꯄꯨꯝꯅꯃꯛ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡꯅ ꯁꯨꯔꯤ ꯅꯣꯝꯂꯦ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯕꯗꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯔꯤ ꯋꯥꯠꯇꯣꯏꯅꯣ ꯏꯕꯦꯊꯣꯏꯅ ꯀꯥꯟꯅꯗꯦ ꯕꯁꯨꯃꯇꯤ ꯑꯩꯈꯣই ꯅꯨꯄꯤꯅ ꯂꯩꯕꯥꯛꯀꯤ ꯑꯋꯥ ꯑꯐ ꯐꯠꯇ ꯅꯩꯅꯕ ꯏꯇꯤꯛ ꯅꯠꯇꯦ ꯇꯣꯛꯂꯁꯤ ꯕꯁꯨꯃꯇꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯤꯡꯊꯤꯅ ꯈꯟꯅꯕ ꯌꯥꯗꯕ ꯈꯥꯡꯇꯞꯇ ꯇꯣꯛꯄꯗꯨ ꯍꯧꯔꯤꯅꯤ ꯕꯁꯨꯃꯇꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯦꯍꯦ ꯏꯕꯦꯊꯣꯏ ꯗꯁꯥ ꯐꯔꯝꯃꯣ ꯏꯕꯦꯝꯃ ꯆꯦꯛꯁꯤꯜꯂꯨ ꯉꯥꯡꯕ ꯃꯈꯩ ꯉꯥꯡꯂꯝꯂꯒ ꯕꯁꯨꯃꯇꯤ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯕꯦꯊꯣꯏꯅ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯕꯁꯨꯃꯇꯤꯕꯨ ꯊꯤꯟꯗꯣꯛꯂꯝꯂꯒ ꯆꯪꯁꯤꯟꯈꯤꯗꯨꯅ ꯇꯣꯝꯆꯧ ꯏꯕꯣꯌꯥꯏꯃ ꯑꯃꯗꯤ ꯄꯣꯏꯔꯩꯇꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯀꯥꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯔꯦ ꯅꯨꯄꯥ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯕ ꯋꯥ ꯉꯥꯡꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯇꯥꯕ ꯐꯥꯎꯗꯤ ꯄꯥꯝꯖꯕꯤ ꯏꯕꯦꯊꯣꯏꯅꯤ ꯃꯍꯥꯛꯅ ꯐꯝꯊꯕꯒ ꯏꯕꯣꯌꯥꯏꯃꯅ ꯍꯪꯂꯛꯏ ꯏꯕꯦꯝꯃ ꯀꯩꯀꯩꯅꯣ ꯇꯧꯔꯝꯃꯤ ꯍꯥꯏ ꯊꯤꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦꯗꯅ ꯇꯥꯏꯕꯨꯡꯉꯣ ꯊꯣꯏꯗꯣꯛꯄ ꯁꯣꯛꯇꯦ ꯏꯕꯦꯊꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯩꯐꯝꯗꯨ ꯌꯦꯡꯂꯒ ꯃꯈꯨꯠꯅ ꯅꯥꯜꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯨꯠꯅ ꯄꯤꯕꯤꯔꯝꯕꯒꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥꯏꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯍꯧꯖꯤꯛꯇꯕꯨ ꯅꯣꯛꯂꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯃꯤꯍꯨꯟꯒ ꯌꯥꯎꯗ꯭ꯔꯤꯅꯤ ꯇꯥꯏꯕꯨꯡꯉꯣ ꯑꯋꯣꯏꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯒꯗꯕꯁꯤ ꯂꯨꯔꯦ ꯁꯥꯁꯟ ꯄꯥꯏꯕꯁꯤꯡꯒꯤ ꯊꯕꯛ ꯊꯧꯑꯣꯡꯒ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒ ꯃꯔꯛꯁꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯗꯤ ꯀꯥꯡꯗꯨꯝ ꯑꯣꯟꯕ ꯇꯥꯔꯦ ꯏꯕꯣꯌꯥꯏꯃꯅ ꯃꯈꯣꯏꯒꯤꯗꯃꯛ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯉꯥꯡꯅꯔꯤꯕ ꯂꯥꯛꯄꯤꯔꯤꯕꯗꯨ ꯊꯧꯗꯣꯛꯁꯤ ꯀꯝꯗꯧꯅ ꯈꯪꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯏꯕꯦꯊꯣꯏꯅ ꯈꯪꯅꯤꯡꯂꯛꯏ ꯃꯍꯥꯛꯅ ꯍꯪꯂꯛꯏ ꯇꯥꯏꯕꯨꯡꯉꯣ ꯀꯅꯥꯗꯒꯤ ꯄꯥꯎ ꯐꯪꯕꯤꯕꯒꯦ ꯀꯅꯥꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯄꯣꯏꯔꯩꯇꯣꯟꯒ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯕꯗ ꯉꯁꯤ ꯑꯍꯤꯡ ꯏꯕꯦꯝ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯝꯒꯗ꯭ꯔ ꯆꯤꯡꯅꯕꯗꯒꯤ ꯑꯁꯦꯡꯕ ꯈꯪꯂꯨꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯏꯕꯣꯌꯥꯏꯃꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝ ꯃꯈꯣꯏꯒꯤ ꯁꯥꯍꯦꯕꯅꯗꯤ ꯇꯥꯛꯊꯣꯛꯇ꯭ꯔꯕꯅꯤ ꯏꯕꯦꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯥꯏꯕꯨꯡꯉꯣꯅꯗꯤ ꯆꯤꯡꯅꯕꯤꯔꯨꯔꯤꯕꯗꯨ ꯀꯔꯤꯗꯒꯤꯅꯣ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯟꯖꯤꯜꯂꯛꯄ ꯑꯊꯦꯡꯕꯗ ꯅꯈꯣꯏꯒꯤꯗ ꯃꯇꯝ ꯆꯥꯗꯅ ꯃꯤ 4-5 ꯆꯪꯈꯤꯕ ꯎꯏ ꯑꯩ ꯆꯤꯡꯅꯗꯨꯅ ꯗꯂꯥꯟ ꯃꯊꯛ ꯀꯥꯈꯠꯂꯒ ꯌꯦꯡꯕꯗ ꯅꯈꯣꯏ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯟꯈꯤ ꯑꯗꯨꯅꯅꯤ ꯏꯕꯦꯝꯃ ꯇꯥꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯁꯤꯅꯗꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯀꯥꯟꯅꯔꯦꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯁꯤꯕ ꯁꯣꯛꯄ ꯊꯣꯛꯂꯕꯁꯨ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯕꯤꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯏꯕꯦꯊꯣꯏꯒꯤ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯕꯣꯌꯥꯏꯃꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯅ ꯐꯠꯇꯕꯁꯤꯗ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯄꯨꯛꯆꯦꯟ ꯄꯤꯛꯁꯟꯅꯔꯦ ꯏꯕꯦꯝꯃ ꯄꯣꯏꯔꯩꯇꯣꯟꯅ ꯃꯈꯣꯏꯅꯤꯒꯤ ꯋꯥꯍꯩ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕꯁꯦ ꯑꯇꯗꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯁꯤꯅꯤꯡꯗꯦ ꯁꯤꯕ ꯀꯤ ꯑꯗꯨꯅꯅꯤ ꯕꯣꯟꯗꯨꯒꯤ ꯋꯥꯁꯤꯗꯤ ꯃꯌꯥꯅꯗꯤ ꯌꯥꯟꯗꯦ ꯍꯥꯏꯕꯕꯨ ꯃꯆꯦꯛꯅ ꯌꯩꯔꯦꯅ ꯋꯥꯔꯧꯕꯤꯅꯨ ꯋꯥꯐꯝꯅ ꯇꯥꯖꯔꯛꯄꯅꯤ ꯇꯥꯏꯕꯨꯡꯉꯣ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯔꯝꯕꯗꯒꯤ ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯈꯤ
ꯃꯇꯝꯗꯨꯗ ꯇꯥꯏꯕꯨꯡꯉꯣꯅ ꯏꯔꯥꯡ ꯑꯗꯨ ꯈꯪꯕꯤꯔꯕꯗꯤ ꯄꯨꯂꯤꯁꯇ ꯅꯠꯇ꯭ꯔꯒ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯡꯗ ꯈꯤꯇꯪ ꯈꯪꯍꯟꯕꯤꯔꯝꯂꯕꯗꯤ ꯅꯅꯥꯎꯒꯤ ꯎꯄꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯃꯗꯨꯃꯛꯇꯤ ꯏꯌꯥꯝꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯇꯣꯝꯆꯧ꯫ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯤ ꯄꯦꯟꯗꯕ ꯃꯅꯤꯡ ꯊꯨꯡꯗꯕꯗꯒꯤ ꯍꯧꯔꯤꯕ ꯏꯍꯧꯁꯤ ꯑꯩꯗꯤ ꯄꯦꯟꯗꯦ ꯇꯣꯝꯆꯧ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯏꯇꯤꯍꯥꯁꯇ ꯂꯥꯜꯍꯧ ꯀꯌꯥꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯇꯥꯏ, ꯃꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯝꯗꯝꯁꯤꯒꯤ ꯑꯋꯥꯠꯄ ꯃꯔꯝꯁꯤꯡ ꯈꯟꯗꯣꯛꯂꯒ ꯃꯗꯨ ꯐꯪꯅꯕ ꯑꯍꯤꯡꯁꯥ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯁꯥꯒꯠꯍꯟꯅꯤꯡꯉꯤ꯫ ꯕꯣꯟꯗꯨꯒꯤ ꯋꯥꯗꯨ ꯆꯠꯅꯕ ꯌꯥꯗ꯭ꯔꯕ ꯋꯥꯅꯤ꯫ ꯏꯕꯣꯌꯥꯏꯃꯅ ꯄꯣꯏꯔꯩꯇꯣꯟꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯚꯥꯔꯠ ꯅꯤꯡꯇꯝꯂꯕ ꯃꯇꯨꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯄꯨ ꯁꯔꯀꯥꯔꯅ ꯊꯑꯣꯏꯕꯤꯗꯕꯗꯒꯤ ꯂꯝꯗꯝꯁꯤꯗ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯄꯣꯛꯂꯛꯄꯅꯤ꯫ ꯇꯥꯏꯕꯨꯡꯉꯣꯒꯤꯗꯨ ꯑꯩꯁꯨ ꯌꯥꯖꯩ, ꯑꯗꯨꯕꯨ ꯅꯤꯡꯇꯝꯕꯗ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯗꯒꯤꯗꯤ ꯉꯁꯤ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯌꯨꯝꯂꯩ ꯀꯩꯔꯩꯗ ꯐꯖꯅ ꯍꯣꯡꯂꯕꯅꯤ꯫ ꯍꯥꯟꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯥꯁꯟꯗ ꯐꯠꯂꯝꯗꯕ ꯂꯥꯏꯔꯕ ꯚꯥꯔꯠꯄꯨ ꯅꯧꯅ ꯁꯥꯒꯠꯄꯗ ꯆꯍꯤ ꯈꯔꯗ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯊꯣꯛꯇꯦ ꯇꯥꯏꯕꯨꯡꯉꯣ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯥꯏꯕꯨꯡꯉꯣꯁꯨ ꯁꯔꯀꯥꯔꯒꯤ ꯆꯀꯔꯤ ꯇꯧꯕꯤꯔꯝꯕꯅꯤ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎꯗ ꯃꯁꯛ ꯍꯣꯡꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯂꯝꯕꯤ ꯊꯣꯡ ꯀꯌꯥꯝ ꯐꯔꯝꯒꯦꯅꯦ? ꯍꯤꯗ ꯆꯠꯅꯔꯝꯕ ꯅꯠꯇ꯭ꯔꯥ? ꯇꯨꯔꯦꯜ ꯑꯃꯗꯤ ꯏꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ, ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄꯗ ꯊꯧꯕꯥꯜ, ꯁꯦꯛꯃꯥꯏ, ꯃꯣꯏꯔꯥꯡꯗꯤ ꯂꯥꯏꯔꯗꯅ ꯂꯃꯥꯡꯗꯣꯡ ꯐꯥꯎꯕ ꯆꯠꯄꯗ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯠꯅꯩ꯫ ꯂꯝꯕꯤꯁꯤꯡꯗꯨꯁꯨ ꯕꯨ ꯂꯥꯡ ꯅꯥꯛ ꯑꯅꯤꯗ ꯊꯟꯅ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯅꯗꯤ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯖꯦꯜꯗ ꯑꯩꯈꯣꯏ ꯄꯪꯆꯣꯠ ꯁꯣꯠꯊꯕꯗꯤ ꯅꯠꯇ꯭ꯔꯤ ꯍꯥꯏꯖꯔꯤꯕ꯫ ꯑꯩꯈꯣই ꯍꯣꯠꯅꯕ ꯋꯥꯠꯂꯤ, ꯁꯨꯕ ꯅꯣꯝꯕ ꯍꯥꯟꯅꯗꯒꯤ ꯍꯟꯊꯔꯦ, ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯕ ꯑꯩꯈꯣꯏꯁꯤ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯃꯤꯗꯧꯅ ꯑꯈꯥꯡ ꯀꯟꯕ, ꯁꯨꯕ ꯅꯣꯝꯕ ꯋꯥꯠꯂꯤ ꯍꯥꯏꯖꯅꯤꯡꯉꯤ ꯅꯅꯥꯎꯗꯤ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯩꯇꯩ ꯃꯆꯥ ꯍꯖꯥꯝ ꯗꯣꯕꯤ ꯉꯁꯤ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯏꯪ 1994ꯒꯤ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯇꯥꯟꯕꯒꯤ ꯏꯍꯧꯗ ꯃꯇꯝ ꯈꯔ ꯆꯣꯡꯊꯣꯛꯂꯝꯕꯗꯨ ꯑꯗꯨ ꯃꯉꯥꯏ꯫ ꯏꯝꯐꯥꯜꯗ ꯃꯩꯇꯩ ꯃꯆꯥ ꯀꯨꯂꯤ ꯎꯕꯤꯔꯕ꯭ꯔꯣ? ꯇꯣꯝꯆꯧꯁꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯐꯝꯗ ꯑꯅꯤꯡꯕ ꯈꯔ ꯐꯣꯡꯗꯣꯛꯂꯛꯏ꯫ ꯏꯝꯐꯥꯜꯗꯤ ꯂꯥꯏꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯐꯥꯎꯕ ꯌꯨꯝ ꯁꯥꯕ, ꯆꯦꯛ ꯅꯨꯡ ꯁꯨꯕ, ꯎ ꯁꯨꯕꯗ ꯃꯄꯥꯟꯒꯤ ꯃꯤ ꯉꯥꯛꯇ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯃꯆꯥꯗꯤ ꯂꯦꯝꯕ ꯅꯨꯡꯉꯥꯏꯕ ꯊꯤꯅꯔꯤꯉꯩ ꯆꯥꯛꯈꯨꯝꯗꯤ ꯃꯤꯔꯥꯡ ꯀꯥꯔꯒ ꯈꯨꯠ ꯍꯥꯝꯗꯨꯅ ꯇꯣꯛꯂꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯜꯂꯛꯇ ꯃꯌꯥꯡ ꯃꯆꯥꯁꯤꯡ ꯍꯤꯡꯅꯕꯒꯤꯗꯃꯛ ꯁꯔꯤꯛ ꯈꯤꯡꯗꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕ, ꯌꯣꯠꯇꯦꯛ ꯊꯥꯡꯇꯦꯛ ꯊꯤꯔꯤꯕꯁꯤ ꯎꯕꯤꯔꯦꯗꯅ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯋꯥꯠꯂꯦ, ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯊꯕꯛ ꯐꯪꯗꯕꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯕ ꯂꯝꯗꯝꯁꯤꯗ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯤꯔꯝꯒꯤ ꯃꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤ ꯂꯩꯇꯦ ꯇꯥꯏꯕꯨꯡꯉꯣ꯫ ꯅꯈꯣꯏꯁꯨ ꯄꯪꯍꯥꯏ ꯃꯍꯥꯏꯔꯦ꯫ ꯃꯩꯇꯩꯗꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯒꯤ ꯃꯁꯥꯒꯤ ꯆꯠꯅꯕꯤ, ꯃꯁꯥꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯂꯩꯖꯔꯛꯄ ꯀꯥꯡꯂꯨꯞꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯕꯩꯗ ꯁꯨꯗ꯭ꯔꯒꯤ ꯈꯦꯠꯅꯕ ꯁꯤꯟꯐꯝꯗ ꯇꯣꯈꯥꯏꯅꯕ ꯈꯥꯏꯗꯣꯛꯅꯔꯝꯗꯦ꯫ ꯍꯣꯏ, ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯈꯔꯗꯤ ꯉꯥꯛꯂꯝꯃꯤ, ꯃꯗꯨꯁꯨ ꯑꯀꯟꯅꯕ ꯊꯧꯔꯝ ꯈꯔ ꯈꯛꯇꯗꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯩꯇꯩꯗꯤ ꯃꯤꯈꯥ ꯄꯣꯟꯕ ꯍꯩꯇꯕ, ꯃꯤꯄꯥꯟ ꯇꯥꯡꯂꯛꯇꯕ ꯖꯥꯇꯤ ꯑꯣꯏꯔꯛꯄꯅ ꯉꯁꯤꯒꯤ ꯁꯃꯥꯖꯅ ꯄꯨꯔꯛꯂꯤꯕ ꯅꯣꯡꯆꯨꯞꯀꯤ ꯆꯠꯅꯕꯤ ꯊꯛꯈꯥ ꯅꯥꯏꯕꯗꯨ ꯍꯩꯅꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯏꯕꯦꯊꯣꯏ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯍꯥꯞꯆꯤꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ꯫ ꯏꯕꯦꯊꯣꯏ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯐꯅ ꯋꯥꯡꯅ ꯍꯥꯏꯒꯠꯂꯛꯂꯦ꯫ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯏꯕꯦꯊꯣꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯑꯃꯁꯨꯡ ꯏꯕꯣꯌꯥꯏꯃ ꯉꯥꯡꯕ ꯃꯈꯩ ꯉꯥꯡꯂꯝꯂꯒ ꯋꯥꯔꯣꯏ ꯇꯥꯔꯛꯏ꯫ ꯏꯕꯣꯌꯥꯏꯃꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯌꯦꯠꯅꯔꯤꯕꯁꯤ ꯇꯣꯛꯑꯁꯤ꯫ ꯉꯥꯅꯤ ꯏꯁꯤꯡꯅꯤ ꯈꯪꯗꯕ ꯋꯥꯐꯝꯗ ꯚꯥꯞꯅ ꯁꯥꯕ ꯑꯔꯦꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯉꯁꯤ ꯑꯍꯤꯡ ꯇꯣꯝꯆꯧꯒꯤ ꯊꯧꯗꯣꯛꯁꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯃꯁꯤꯗ ꯑꯗꯨ ꯑꯗꯥ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯆꯨꯝꯗꯦ꯫ ꯑꯁꯦꯡꯕꯅꯤ ꯇꯥꯏꯕꯨꯡꯉꯣ, ꯄꯣꯏꯔꯩꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯇꯥꯡ ꯆꯥꯗꯅ ꯃꯣꯠ ꯐꯣꯡꯗꯣꯛꯂꯕꯁꯨ ꯆꯣꯞꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯅꯕ ꯍꯥꯏꯕꯗꯨꯅꯤ ꯇꯥꯏꯕꯨꯡꯉꯣ꯫ ꯉꯥꯡꯅꯔꯤꯕꯁꯤ ꯊꯣꯏꯅ ꯑꯀꯥꯏꯕꯗꯤ ꯌꯥꯎꯗꯦꯅ꯫ ꯇꯣꯝꯆꯧꯅ ꯋꯥꯇꯦꯝ ꯄꯤꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯕꯨ ꯇꯥꯏꯕꯨꯡꯉꯣ ꯈꯣꯏꯅ ꯋꯥꯐꯝꯁꯤ ꯃꯀꯥ ꯐꯣꯡꯗꯣꯛꯄꯤꯗꯕ, ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯍꯪꯂꯕꯁꯨ ꯈꯪꯗꯦ ꯇꯥꯗꯦꯅ ꯅꯥꯟꯊꯣꯛꯄꯤꯕ ꯑꯗꯨꯇꯅꯤ꯫ ꯌꯥꯝꯅ ꯐꯔꯦ ꯇꯣꯝꯆꯧ, ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯧꯗꯕ ꯏꯌꯥꯝꯕ ꯈꯣꯏ ꯍꯜꯂꯒꯦ꯫ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗ ꯇꯣꯝꯆꯧꯒꯤꯗ ꯂꯥꯛꯂꯝꯕ ꯃꯤ ꯐꯅ ꯌꯥꯝꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯅꯈꯤꯕ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯄ꯫ ꯆꯝꯅ ꯂꯥꯛꯄ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯊꯧꯗꯣꯛꯇ ꯁꯃꯤꯟ ꯐꯪꯈꯤꯕ ꯌꯥꯎ ꯃꯥꯜꯂꯦ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃ
ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯌꯨꯝꯅ ꯃꯤꯡ, ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯃꯗꯤ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯍꯪꯂꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯁꯛ ꯑꯗꯨꯅ ꯇꯣꯝꯆꯧꯒꯗꯤ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯇꯝꯁꯤꯗ ꯇꯣꯝꯆꯧ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯨꯝꯕꯨꯅ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯗ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯄꯤꯗꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯄꯗ ꯏꯕꯦꯝꯃ ꯍꯣꯏ ꯆꯦꯟꯅꯕ ꯇꯥꯏ꯫ ꯈꯥꯀꯤ ꯁꯦꯠꯄ ꯅꯨꯄꯥꯗꯨꯅ ꯃꯁꯥꯒꯤ ꯂꯦꯡꯕꯥꯟꯗ ꯀꯥꯔꯤꯕ ꯁꯛꯇꯥꯛꯄ ꯈꯨꯗꯝꯁꯤꯡꯒꯤ ꯃꯒꯨꯟ ꯎꯠꯂꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯌꯨꯝꯕꯨꯔꯦꯝꯕꯤ ꯏꯕꯦꯊꯣꯏ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯗꯦ꯫ ꯃꯍꯥꯛꯅ ꯈꯪꯏ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧ ꯁꯔꯀꯥꯔꯒꯤ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯃꯟꯇ꯭ꯔꯤ ꯇꯤꯟꯅꯕ ꯃꯤꯁꯛꯅꯤ, ꯃꯉꯣꯟꯗ ꯀꯩꯁꯨ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯈꯥꯀꯤ ꯁꯦꯠꯄꯁꯤꯅ ꯇꯣꯝꯆꯧꯕꯨ ꯈꯪꯗꯕꯗꯒꯤ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯆꯧꯕꯗꯨ ꯌꯧꯕꯗ ꯇꯨꯃꯤꯟꯅ ꯇꯣꯛꯈꯤꯅꯤ꯫ ꯏꯕꯦꯊꯣꯏꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯄꯨꯂꯤꯁꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁꯇ ꯂꯥꯛꯇꯨꯅ ꯃꯁꯥꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯅꯕ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯍꯟꯖꯔꯒꯦ꯫ ꯌꯥꯝ ꯐꯅꯤ ꯍꯥꯏꯖꯒꯦ, ꯏꯕꯦꯊꯣꯏ ꯁꯤꯡꯗ ꯂꯥꯛꯇꯕꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ, ꯇꯦꯂꯤꯐꯣꯟꯗꯒꯗꯤ ꯍꯥꯏꯅꯕ ꯌꯥꯔꯣꯏꯗꯕ꯭ꯔꯥ? ꯌꯥꯔꯒꯗꯤ ꯇꯥꯛꯄꯤꯔꯝꯃꯨ꯫ ꯃꯣꯏ ꯄꯥꯕꯨꯡꯗꯣ ꯃꯟꯇ꯭ꯔꯤꯒꯤꯗ ꯍꯦꯛ ꯍꯦꯛ ꯂꯩꯊꯣꯛꯀꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯐꯪꯗ꯭ꯔꯒꯗꯤ ꯍꯥꯏꯖꯕꯅꯤ꯫ ꯌꯥꯅꯤ ꯌꯥꯅꯤ, ꯁꯣꯝꯒꯤ ꯅꯝꯕꯔ ꯀꯌꯥ ꯑꯣꯏꯔꯕꯅꯣ? ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯁꯨ ꯏꯕꯦꯊꯣꯏꯅ ꯃꯟꯇ꯭ꯔꯤ ꯄꯜꯂꯛꯄꯗꯨꯗ ꯑꯆꯝꯕ ꯃꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ, ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯑꯩ ꯔꯤꯡ ꯇꯧꯖꯔꯛꯂꯒꯦ꯫ 79503ꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯆꯠꯆꯔꯦ꯫ ꯐꯣꯟ ꯅꯝꯕꯔ ꯈꯣꯠꯆꯤꯜꯂꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯆꯠꯈ꯭ꯔꯦ꯫ ꯈꯥꯀꯤ ꯁꯦꯠꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯌꯨꯝ ꯆꯪꯂꯛꯄꯗ ꯋꯥꯖꯔꯤꯕꯗꯤ ꯊꯔꯣꯁꯪ ꯑꯃꯗꯤ ꯕꯍꯥꯗꯨꯔꯅꯤ꯫ ꯃꯈꯣꯏꯗ ꯋꯥ ꯍꯪꯕ ꯊꯔꯣꯁꯪꯕꯤꯅ ꯏꯕꯦꯊꯣꯏꯅ ꯊꯧꯗꯥꯔꯛꯄ ꯆꯨꯔꯨꯞ, ꯆꯥ, ꯀꯣꯐꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯍꯧꯖꯤꯛꯇꯤ ꯏꯆꯤꯛ ꯆꯤꯛꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯊꯕꯛ ꯑꯃ ꯊꯣꯛꯂꯕꯅꯤꯅ ꯃꯗꯨꯗꯒꯤ ꯁꯟꯗꯣꯛꯂꯛꯂꯤꯕ ꯃꯁꯥ ꯃꯌꯥꯝ ꯈꯜꯂꯨꯕꯗ ꯏꯕꯦꯊꯣꯏ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯃꯆꯤꯟ ꯊꯣꯛꯂꯛꯏ, ꯊꯧ ꯂꯩꯇꯕ ꯀꯅꯥꯅ ꯇꯥꯛꯄꯤꯔꯨꯗꯨꯅ ꯄꯨꯂꯤꯁꯁꯦ ꯂꯥꯛꯂꯤꯕꯅꯣ? ꯏꯔꯜꯁꯨ ꯇꯤꯡꯕ, ꯏज्ꯖꯠꯁꯨ ꯃꯥꯡꯕ ꯃꯈꯣꯏꯗ ꯊꯣꯛꯂꯕꯗꯤ ꯈꯪꯗꯧꯅꯤ꯫ ꯏꯕꯦꯊꯣꯏꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯃꯆꯤꯟꯗ ꯄꯣꯊꯥꯕ ꯂꯩꯇꯦ꯫ ꯏꯁꯥꯅ ꯍꯥꯏꯗꯣꯛꯆꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯍꯥꯏꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏꯗ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯗꯨꯅ ꯋꯥꯊꯣꯛ ꯆꯥꯎꯊꯣꯛꯄ ꯄꯥꯝꯕꯤꯔꯤꯕꯅꯣ? ꯈꯪꯗꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯁꯩꯇ꯫ ꯏꯃꯨꯡꯗꯁꯨ ꯊꯔꯣꯁꯪꯕꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯛꯂꯤꯕ ꯀꯌꯥꯗ ꯕꯍꯥꯗꯨꯔꯗ ꯋꯥꯔꯤ ꯁꯥꯏ꯫ ꯊꯔꯣꯁꯪꯕꯤꯅ ꯕꯍꯥꯗꯨꯔꯗ ꯍꯪꯂꯛꯏ, ꯕꯍꯥꯗꯨꯔ, ꯑꯩꯈꯣꯏ ꯃꯥꯃꯣꯒꯤ ꯊꯕꯛꯁꯤ ꯀꯔꯤꯅꯣ? ꯏꯆꯦ, ꯑꯩꯈꯣꯏ ꯕꯥꯕꯨꯒꯤ ꯊꯕꯛ ꯌꯥꯝꯃꯤ, ꯃꯟꯇ꯭ꯔꯤ, ꯑꯣꯐꯤꯁꯥꯔ, ꯗꯨꯀꯥꯟ ꯑꯃꯗꯤ ꯊꯤꯀꯥꯗꯥꯔ ꯃꯥꯒꯤ ꯃꯔꯨꯞꯅꯤ, ꯑꯆꯧꯕ ꯊꯤꯀꯥꯗꯥꯔ ꯑꯃꯅꯤ꯫ ꯕꯍꯥꯗꯨꯔ ꯃꯈꯥ ꯇꯥꯔꯛꯏ, ꯁꯔꯀꯥꯔꯒꯤ ꯄꯣꯠ ꯑꯌꯥꯝꯕ ꯑꯩꯈꯣই ꯕꯥꯕꯨꯅ ꯄꯤꯕꯅꯤ꯫ ꯑꯗꯨꯇꯔ ꯑꯇꯩꯗꯤ ꯈꯪꯗ꯭ꯔ ꯕꯍꯥꯗꯨꯔ? ꯑꯇꯩ ꯌꯥꯝꯅ ꯂꯩꯔꯤ ꯏꯆꯦ, ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯅ ꯈꯪꯗꯕꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯅꯪꯅ ꯈꯪꯕ ꯑꯇꯩꯁꯤꯡꯗꯨ ꯍꯥꯏꯌꯨꯅꯦ ꯇꯥꯁꯤ꯫ ꯑꯩꯅ ꯈꯪꯕꯗ ꯑꯩꯈꯣꯏ ꯕꯥꯕꯨꯅ ꯕꯔꯃꯥ, ꯃꯣꯔꯦꯒꯤ ꯃꯃꯜ ꯌꯥꯝꯕ ꯅꯨꯡ, ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯑꯗꯨꯒ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯔꯩꯕꯥꯛꯀꯤ ꯄꯣꯠ ꯀꯌꯥ ꯂꯂꯣꯟꯕ ꯎꯏ꯫ ꯃꯁꯤꯗꯤ ꯑꯔꯣꯟꯕ ꯀꯔꯕꯥꯔꯅꯤ ꯏꯆꯦ, ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯕꯥꯕꯨꯅ ꯇꯥꯛꯏ꯫ ꯏꯆꯦꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯕꯍꯥꯗꯨꯔꯒꯤ ꯑꯅꯧꯕ ꯃꯔꯤ ꯃꯈꯣꯡ ꯀꯌꯥ ꯈꯪꯂꯛꯄꯗ ꯊꯔꯣꯁꯪꯕꯤ ꯈꯟꯖꯔꯛꯏ, ꯃꯥꯒꯤ ꯃꯥꯃꯣ ꯇꯣꯝꯆꯧꯅ ꯃꯃꯤꯡ ꯆꯠꯄ ꯊꯤꯀꯥꯗꯥꯔ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯅꯠꯇꯕ ꯑꯔꯣꯟꯕ ꯄꯥꯝꯕꯩ ꯀꯌꯥꯒꯤ ꯁꯦꯟꯐꯝꯅ ꯏꯝꯐꯥꯜ ꯁꯍꯔꯁꯤꯗ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯄꯥꯟꯕꯤ ꯑꯃꯁꯨꯡ ꯂꯤꯛꯂꯥꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯕꯒꯤ ꯃꯈꯥꯗ ꯊꯔꯣꯁꯪꯕꯤꯕꯨ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯊꯕꯛ ꯅꯣꯝꯅꯕ ꯂꯩꯔꯤꯕꯗꯨꯁꯨ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕꯤꯗꯦ꯫ ꯊꯔꯣꯁꯪꯕꯤꯅ ꯐꯣꯡꯗꯣꯛꯐꯝ ꯂꯩꯖꯗ꯭ꯔꯕ ꯊꯃꯣꯏꯅꯨꯡꯒꯤ ꯄꯦꯟꯗꯕꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯤꯛꯂꯥꯏꯗ ꯅꯨꯃꯤꯠ ꯊꯥꯈꯤꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯇꯣꯝꯆꯧ ꯑꯃꯗꯤ ꯏꯕꯦꯊꯣꯏꯅ꯫ ꯑꯁꯣꯝꯗꯅ ꯂꯤꯛꯂꯥꯏ ꯋꯥꯔꯝꯒꯗꯕ, ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯝꯒꯗꯕ ꯈꯜꯂꯨꯕꯗ ꯊꯔꯣ ꯂꯩꯕ ꯉꯝꯗꯦ꯫ ꯊꯔꯣꯁꯪꯕꯤꯒꯤ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯃꯃꯥ ꯂꯥꯛꯄꯒ ꯆꯞ ꯆꯥꯅ ꯉꯥꯡꯅꯒꯦ ꯈꯜꯂꯦ꯫ ꯏꯃꯨꯡꯁꯤꯒꯤ ꯆꯠꯅꯕꯤ, ꯍꯩꯅꯕꯤ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯅꯩꯅꯔꯨꯕꯒꯤ ꯃꯍꯨꯠꯇ ꯋꯥꯔꯕꯁꯨ ꯂꯥꯏꯖꯔꯕꯁꯨ ꯃꯃꯥ ꯂꯨꯈꯥꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯥꯡꯒꯗ ꯂꯩꯖꯒꯦ ꯈꯜꯂꯤ꯫ ꯃꯗꯨꯇꯅ ꯃꯁꯥꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯊꯥꯖꯔꯛꯂꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯅꯣꯝꯂꯕꯁꯨ ꯊꯔꯣꯁꯪꯕꯤꯒꯤ ꯋꯥꯈꯜ ꯊꯥꯡꯒꯗ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯛꯏ, ꯃꯃꯥ ꯑꯄꯥꯟꯕꯤꯅ ꯇꯥꯎꯊꯕꯤ ꯆꯦꯡꯗ ꯍꯩꯀ꯭ꯔꯛ ꯌꯥꯜꯂꯒ ꯄꯤꯖꯕꯗꯨ ꯀꯌꯥ ꯊꯋꯥꯏ ꯇꯥꯅ ꯍꯥꯎꯖꯈꯤꯕ, ꯆꯔꯥ ꯍꯦꯜꯂꯕꯁꯨ
पुकनिंग वाखल नुंगाइजबदा हक्चांग सोंथकिदे हौजिक लैमयोन असिदा लैरगा नुंगाइ याइफब इमुंगदा अहाउब मथेल लुखोय चाबददी थरो संबी खोइदौ तादे थरो संबी की वाखल लुपलिंगै मतम हौकिब खंगौदे महांगना खलई अवाबसिंगिदमक मतमना अपनब पीब्रा नुंगाइबसिंगिसु मतमना मतेंग पांगलिद्रा मतमना कनागिसु मिचंग चंगदे।